देशामना इंडिया गवर्नमेंट बांग्लादेश अमसुंग पाकिस्तान की माइनॉरिटी कम्युनिटी सिंह सिटीजनशिप पीबदा यामना कन्ना यानिंगदब फोंदोखरे मणिपुर लेरिबा फुरुक खुदिंगमकना असेंबली ना पास तौकिबा ILPS बिल अहुम की मतंगदा पुन्ना खंगमिनबा तंगाई पदे हाइना JCILPS ना फोंदोखरे मीचम चामग सुपना निपान की पुंसी मांग की नुमित निंगसिंगदुना ngasisu lamdam asiki kuki taba mafam sinba thungna kuki black day haina palan thoram pangthokre mayam khurumjare dom yengbiru se impact news ni prime time manipuri news bulletin dai khaidem jentizin hauze pungja si fawge mar papauksen Democratic Student Alliance of Manipur Desang President Moirang Them Angambana Yelhomi Kannabagi Ihok Changselingai Talakta Government of India ki Ministry of Home Affairs na Bangladesh amasung Pakistan da laiba minority community ki miyoi sing India da changlakpa amadi laibada athingba piroi haina lauthokkiba asi apikpa phuruk muthatnaba central government ki aronba khongthangni haina maral sirli ngasi kaisapa junction da laiba mahiroi loop asigi office da apunba Ireipak mahiroi Sinpang Loop ki mihut sing yauna paumi singa unabada wafamasi fongdokhibani paumi singa unabadu da angambana makhataradu Ministry of Home Affairs na thasi ki tang tareta thokpa notice ki matung ina Bangladesh amasung Pakistan da lairiba apikpa furup sing haibadi Hindus Christian Jain Parish amasung Buddhist ki miyoi sing na changlakpada Passport Entry into India Act 1920 amasung The Foreigners Act 1946 ki makhada athingba thamlambadu komthokle haina palli Asigumba ayaba si pirabadi laibak ani asidagi miyoi sing pangchangda changsilakpagi akiba lay haina su fongdoki Pakistan amadi ikoigi Bangladesh ta makoibu dharamagi mingda otnaiba tawdagi afam se laigraba amadi sangakpadasu makhal amatagi ikoigi document song yaudana laiba yanabagi dugumba order ma thokibasi masi ilomi kannabagi jangjiliba interest ki wangmadani asigumba order si khudakta handokadabani apunbagi punsilakanda yelomi kanjanabagi north da laiba ethnic group mayam se punsilakanda sugumba yelomi kanjanabagi amadi sugumba yelomi gi mayokta singnarak leba mayam singa se masi mayok nanabagi oiba khungthang yat pa horagani haibasi lupani si mo sinjaraga thamjari Manipur da leiriba phuruk khudingmakna handak inner line permit system gi matangda assembly da pass taukiba bill ahumbu yaningdaba amadi yaningba phongdoktuna khana neinabagi matam oire haina JCILPS ki convener in charge Khomdram Ratana phongdokre wafamasi ngasi Manipur da inner line permit system chatna hlu haibagi ihauda thawaina pontha oikraba Sapam Robin Hood ki Thangmiban DM College campus da leiba imaibe ma khunthok hanbi da pangthoki balana thoramda Khomdram Ratana impact news da phongdorokibani Sapam Robin Hood ki lana thoramadu da Thangmiban Assembly constituency ki hanagi MLA ke Joy Kishan CSO Singh Satra Naharol Singh amadi Manipur da leiriba lanai miyoi kayana saruk yaba lakhi thoramadu ki mapung oiba thoram singdi pena isai Mitei Laishol Lairik Thiba Hindu Laishol Christian Laishol Bible Maitai Pangal Laishol amadi Kabui Laishol asina chingbani Khomdram Ratana makha tana impact news da phongdorakpada bill ahum asi subnatagi kanglup amakhaktagi nate Manipur da khundariba yelhomi puna makini haina impact news da mahakna phongdokhi bill asi pass wakanda bill asi akoi asian pibai matang da akoi tongaton bo wafum kya huji tholei maramdi bill asi maramda ena akoi gi khangbu wat ba hagadra amadi wakhal lan longna ba hagadra bill asi Manipur da khundamene ba chingda tamda lei ba akoi gi yelhomi Jimmy Tammy, who could not be Semigaba, who was kept over Billy, Madam the Suma Bilama passed over Taragadi, Manipuda, Kunami, Chingda, but Tamda, Jimmy Tammy, Yellow Kudim, Mandela, Midomia, and Yosalakanda, who manga the Matama Levina, High among the Matang Sing Mayok, who put a Lemina and Sum Bilama pass on the Yellow Mia quick and by Yamasia Mangi, Pumatodani. Joint Committee on Inner Line Permit System ki convener Khomdram Ratana Makhatana Phongdorakpada handak Bihar da Papu Yadav na chathakiba Thawong Singh adubu yamna kanba mawongda yaningda ba phongdokhi thahum hena Inner Line Permit System ki matangda chathakiba ihau aduna non Manipuri singda tathi tawoina tawkiba amatasu laikhide haina su mahakna Makhatana phongdorki Train da keda Papu Yadav na tawkiba Thawong do ko yamna kana kadin to manam di handaki thani hena chathakiba ihau sida Kanagumba, Mapande Lapa, Indian people sing. None person that Tatita one of the Wipo Lake, Pastor Bill said, Machima Pandelaqua, Mayang sing, Tanbana, Tagasangba, Benate,
मरमदी मसीदी मपान लाको नन मनपुर पर्सन सिंजे मसी अखोई पास पिरा कंद लाइव हेमी नागालैंड की सिमसा मिजोरम की सिमसाना तोंगानबा मुखै एजेंडा मोइना अखोई एगेंस्ट लेबसि मसी अरान मुखुंदांगनि हजुसे नागालैंड आईएलपी जनरी मिजोरम आईएलपी जनरी मणिपुर चनब करबि यादनो मखोइना मखोइगी मागी मरमगी एरियादि हेंदोकांदा मणिपुरगी पोत यखुनबा से मखोइ यामना सोइबे ex-MP Kim Gangte inner line permit system chana number bill ahum pass taukraba matung Churchanpur da irang thoktuna misi mina thokla fawba chief minister na mafamadu da chatuna fibam yengsindriba si karigino haina wahang hanglakli ngasi Langol Game Village type 2 da labor ex-MP sigi yumda paumi singa unaba amada mahakna wafamasi fongdorakibani when we need or when the state needs the visit of the leaders from Delhi, why are they keeping quiet when the hill areas is burning? And what about the governor of Manipur? Has he given any report about the chaotic situation in Manipur? If yes, why is the central government quiet till today, even after receiving a report from the governor? State Anegi Cabinet Minister Singna Kayarak Hanna Mifam Pamduna Low Kraba Warep Aduna State Adugidi Kwaidigi Wangba Warep Ni Haina Manipur Association Northeast India Manaigi Central Committee Gi President Pochangbam Somanina Haikre Ngasi Imphal Gi Press Club Ta Pangthokiba Paugi Mifam Amada Mahakna Haikibada Manipur de inner line permit system Chana Hanaba Cabinet na Low Kiba Warep Adu Ikai Kumnafam Thoi Masa Masagi State Tagi Hendoktuna Manipur Gi issue da Yumlo Naba Leiba Karana Khut Thingzilakpa Asidi Taurai Dabani Haina Mahakna Makatana Fongtoki Manipur Sarkar na afaba sarukni haina khanna tobiriba se akoi myam sabat tai karigumba pen daba karigumba madigi wahi kayamurum lerebasu peaceful negotiations tawraga solution program hone bibna paidigi phagani han loje Manipur mapanda lirba miyoi singna makoi masa gi state ki problem kayamurum leibadi hundoga Manipur da thoiba punamak se khut thingjallaga mai na petrol made the petrol hijalaga tobudi this is absolutely unwanted Manipur da Ladiba Mitei Furup Asi Scheduled Tribe List da Yaugdrabadi Chanafam Laite Haina Scheduled Tribe Demand Committee of Manipur na Thamlakli Ngasi committee sina Model Club Chingamakhaga Khusam Naduna Nongmagi Oiba Khana Nainabagi Mifam Ama Singzamai Chingamakha da Leiba Leimarol Art Center Hall da Pangthokre Mifam aduda Model Club Chingamakha na Konba Laikai Taret ki Mihut Singna Saruk Yaki Manipur gi Yelhomi Singi Manungda Maru Oiba Ama Oiba Maitaibu India gi Constitution gi Article Chahumga Marfunithoi Clause 1 gi Makhada Scheduled Tribe ki list da Yahongadabani Haina Ngasigi Mifam aduda demand taurakli Scheduled Tribe Demand Committee of Manipur gi Joint General Secretary K Bhogen Drajitna Hai Maitai Furup Asi Kandaba Yade Haiba Pandamda Mangda Thamlaga Scheduled Tribe Demand Committee of Manipur Asi Semkibani Committee Asina Mitai Furupu Scheduled Tribe List da Yahonaba Hotnabada Asida Furup Amatagi Mayokta Amadi Lining Laishol Amatagi Mayokta Nati Haina Fongdoki संविधान ngajai constitution na noi na tongan bakangbu ne noi tongan bakangbu ne noi chingna mani tamna mane na ko tongan khaidu ga dum lae ba koina maje koina khalu de ba ko kari leige cha koina disil naw ni koi amata ne na sum khan ba ko laingak pai sidi lo gi matung na mai संविधान na constitution dui makha da lai ne ko ada koina keno tok jar ga su lo gi meng de koi tongan tongan sum lai maduna extinct oi bi history once there was some people community called maite Manipur de leram ya du matong ina makoi laigidre mutkre I film do lakadra na committee na kijabagi wane ko ya marwoi ba adisu keno na tab isam sam solution na tab ade koi committee na logjab September ki tang tarago humdoi bu in kumjali singamaga chamapal ga marfu tarago humdoi dagi hauduna ngasi fawda kuki taba mafam kya da sin bathungna kuki black day Sahanit ni haiduna palan tauduna lakli numit asibu ningsing laduna ngasi kuki NP Imphal amadi KSO Imphal na sinduna tribal market new Lambulanda black day asi gi thoram pangthokre Taramasi gi matangda KSO GHO gi General Secretary Saiboy Haukip na fongdorapagi matung ina Englishing ma chamapal ga marfu taraga humdoi dagi hauduna Englishing ma chamapal ga marfu taraga taruk fawba chathakiba kangluk ani gi marakta ethnic Cleansing da mara laitaba kuki praja chamaga subna nipan laikidaba bu ningsing duna thoram asi Englishing wa chamapal gar marfu taraga humdoi dagi hauduna pangthoktuna lakibani haiba numit asibu kanagumba furup amatada laman khumbagi pangthokpanati hainasu saiboin haukit na makhatana fongdoki
1993 to 95 96 वाइसिदा ethnic cleansing हाइना community अमना कुकी की मथक्ता लान तौरक्पसी की मतंग सिदा ngasi 13 September गी नुमित सिदा ख्वाइदगी अयाम्ब सीब नुमित अदुने कुकी सिंगी दमक्तदी ngasi से as Black Day हाइना observe तौरगा every कुकी inhabited area सिदा ngasi से a day of prayer हाइना को अदुम सही खुदिंग से दुम सीजन लगपनी observe तौरी सिदी कनागुंबा community अमगी revenge लोगनी नत्रगा मोई उनिंगदबगी hatred सुनते CBSE na loba English ani gataraga mga class 12 ki exam thaba yakidraba mahiroi singi maraktagi Manipur government ki fact finding committee na khangal aba mahiroi chahumga kun Council of Higher Secondary Education Manipur gi makhada exam thalagani haikraga hauzik fawba thabak to onthok pidaba sida mahiroi singi mama papa singna pendaba phongdorli ngasi press club ta paumi singa unaba mada mahiroi singi mama papa singna haikibada fact finding committee semduna mahiroi chahumga kun khangal aba tungda cabinet na exam thabagi ayaba pikraba mahiroi singbu kosem gi controller Kiran na exam thabagi ayaba piroi hairapa si yaningde cabinet tagi kosem gi controller na hena chawrabra haibagi wahang hanglakli banba yabadi registration tawbada chayet na ba leibadagi imphal gi tungan ba mafam da leiba CBSE gi school manga da class 9 10 11 amadi 12 ta mahi tamba mahiroi lishing aniga chamanga rom english aniga taraga manga gi exam thaba yakidabani Sisu Nistan Niketan School gi angang puwa van driver amabu uripok hizam dewa laikai gi yas oil pump manakta laikai simakta dagi konjengbam amarjit na maram laitana phurak khibabu yaningdi haiduna ngasi changangai gi laikai manga gi club amadi maira paibi singna changangai community hall da wakat mifam phangkrai National Identity Protection Committee NIPCO gi ngasi taragamanga suba mapokumon thauram pangthokre Manipur da leiriba ching amadi tamdagi loop amadi sangstan singna Manipur gi afaba purakkadaba thabak thauram paikhatpa tarabadi taramna oi haina NIPCO gi president M Madun Maringna committee sigi mapokumon ga mari leina phangthokre ngasi kashampata leiba ima conference ta Achamba Thauram Amaga Loina Pangthokiba NIPCO gi mapokumon thauram adu da Manipur da leiriba ching amadi tamgi loop amadi sangstan singi mihut yauna miyoi kayana saruyaki National Identity Protection Committee habese ekhoi ching amasung tam adudagi Manipur haba imalebak se amatta oiba kahanning daba wakhalon aigi thamoi da leijai Manipur sida phongphong sariba ching amasung tam sida sariba irang asi isara nungai taba phawi singi uja mayamna toriba thabok su Manipur gi oiba kanaga daba afaba oiba taragadi ekhoina harauna nosin jai aduga tamgi chinaw sing amasung uja mayamna Manipur gi dam afaba kadaba oiragadi ekhoina harauna tramna okse habse wafamsi thamdengi Home Guard personnel singsu IRB amadi police constable amana fangliba tolob aduga manana fanghangadabani haina Supreme Court na thokiba order adu athuba matamda chana halo haina Manipur Home Guard Employee Welfare Association gi president Yanglem Mangina phongdokre ngasi Manipur Press Club ta Manipur Home Guard Employee Welfare Association gi nauna thau pugadaba sing sakhang maikhang nabagi thoram ama pangthoki Home Guard की administration दा मवोंग मरिन तादरी बसे streamline तो बियो ना कोई ना हाइजरी बसे असीमगत तो बिरो Home Guard अच्छी की importance से मसक खंबीरगा दरकार अच्छी खंबीरगा मसी regular service ओहिन बिरो मियांगी येंगा प्रजा मयाम जी की येंगा तालई बदाबी से मरम चाबनी असुम्बनी हायरगदी पंधबल लेतना होने पांगतों पीबना वाइदगी याई कबो होइगनी Naungno Saba the Youth Guidance Club ngasi Thongju Kendra gi hanagi MLATS Bishorjit na sangakre local club sing ningthi na mathau tauraba matamda khunai asi chawkhotpa purakani haina TH Bishorjit na phongdokre ngasi kongba khetri lekai da leiba Naungno Saba club sangaba gi thoram mapu oikiba TH Bishorjit na maikom hangdoktu na miyam da club adu sinaki Lamdamasida leriba angang singbu mama mapa singna masa mau fana thamhannabagi pandamda Caesar Hospital na ahanba Caesar Healthy Baby competition pangthokre Healthy Baby competition adu Department of Pediatrics and Neonatology Caesar Hospital amasung Shipla Nature na sinduna Langolda leiba Caesar Hospital gi campus ta pangthoki
Matang size the break malogzage Manipuram di malingi tungan ba ipaw single loina na koi break tigam tun hanzara ke impact news pumit eng ta dun levio. Bulletin esigi makata paw single loina na break ki matung da mayambo amokan hat taram nokchari. Indian Red Cross Society na Chandel District ki manung chana lairiba Chakpi Karongi Rungchang Village da ngasi ising ichong awaba takraba miyam da mating pangkre. Society asigi mating adu Indian Red Cross Society Manipur branch ke secretary gi kuthang da miyam da khusinaki. Rungchang Village ki punna miyoi cham ga yangkhai da society asina Rungchang Village chief LN Wangam gi kuthang da mating adu pangkibani. Ni gi mamang da khoina survey lakpada yum ke ate kai tawbudo khoi changna jahoi rimarak ta khoi health camp ama lakhre adu matung da khoi gi national headquarter de pir ko relief material se ngasi yen thoksi haina khoi gi khulak pagi masan pi tolun siga ta narga khoi ipwa khulak pagi mayumda yen thokse bani khoina sigi lamsida masi machine se khinje bagi di wangu so asom makha asom da di te water natraga tu well water phangi sidadi ising je phangden haibadagi moi pradhan ga ta narga sida install tawjabani Ising ichong no sohan kraba kakching chumnang wangu sero suknu amasung tentha gi imung singda dynamic Manipur amasung Helping Hands Manipur na water filtration unit yangkai yanthokre kairak kakching tekcham tentha laisang them amasung khangabok tasu pukri kunmari sengdokre Kamnau tekcham kakching chumnang wangu sero suknu amasung tentha gi relief camp singda leiriba imung singda su water filter chama mateng pangkre All Hayrok Student Welfare Association asinduna ngasi hypertension laina gi maramda miyam punna bhab taminamagi thorama wa pangthokre loinana laina sigi matangda screening test tawbagi thoram amasu Hayrok part 3 lamlong mari fangbada pangthokhi NIT Manipur gi assistant professor ama aranba mongda senja thumja tawduna hapkhre haina KCP poirei maitaina leibak miyamda khangankhiba adu NIT gi kanagumba miyoi amatada atamnana nungaina daba leite hairi Manipur gi mahiroi sing kannanaba amadi lamdam asigi mai purakadaba institute asi hena magul leiba mahikol ama ohenabagi mahutta miyoi kharana masagi kananaba fangnaba hotnabada senja thumja tawduna institute asibu manghannaba hotnare loinana NIT gi miyoi ahumna masabu leibak miyamda lale haidriba fawba lupna lemna tharoi haina KCP poirei maitei gi publicity secretary malenganba mitaina cherol amada khanghalakli Ngasi Thongju Assembly Constituency ki manung chana leiba ningom thong sairom leirak ki iram nala sing sengdokre nong khajiktang hek chubuda hairiba leirak asida leiriba lambi sing asi ising thumjinduna chathok chasinda khudong chadaba kaya mayoknaduna lakibani Kakulong khulgi manung chana leiba lamthokpam lamgi chayetnaba leiramba adu ngasi MLA RK imona land allotment order khulgi khulakpada sinakre ngasi khulasigi KYC club ta pangthokiba achamba thoram amada sagolban kendra gi MLA RK imona khulgi khulakpa da KYC club ki member singda order che adu khusinakibani Sairangba Singhi Apunba Loop Sal Manipur gi manga suba mapok kumon thorong ngasi Palace Compound leiba lamyan ba sanglenda pangthokre thoromasi gi saruk amoina khuraizam fulo sana thoi isai sairengda mana fangkraba aiba sailakpa achau sarma chahi asigi sairangba mana fangkraba khuraizam nimaicharan saisakpi yensenbam bilasini devi amadi chahi asigi Saibanba oina khankraba Padmasri Aribam Syam Sarma amdi Dr. Hamom Nabada achamba khodol tamdun ikai khumnab utki Thoramasigi saruk ama oina lairik traga mathoi su phongki ngasigi thoramaduda Manipur gi saknai reba aiba amdi saisakpa saisakpi yauna miyoi kyana saruk yakhi Manipur Sahitya Parishad Imphal na Sindhuna Rajkumar Shanahal B.Co Memorial Lecture ngasi All Assembly Rota leiba Manipur Hindi Parishad ki hall da pangthokre ngasi pangthokiba thoramaduga mari leinena Manipur Sahitya Parishad na thahum khudingi fongba chefonggi chamaga humpuga taruk amadi chamaga humputare suba volume ngasi gi thoramadugi chef guest oikiba professor Thoiding Jam Tombina fongki Loinana Manipur University ki Department of English ki hanagi head of department oiramba professor Naurem Khagendrana Himalaya pokpa matamda Manipur su pokhi haibagi matangda wangangki Sanalebang na chom artist ki kuntraga taret suba lila melai laisna gi ira thongni thoram ngasi Sanalebang na chom artist ki polo ground manakta leiba mayai loisangda pangthokre haiba lila sigi script na Ranjit Ningthokjani aduga direction na O Prafulo Chandrana pibani
Khagempali machinda Nambul Turel Mapalda Sanga Athongba Yonba Hotel Amadagi ngasi numidang wairam yamlaba yu fagat pangamkre ngasi fagat kiba yamlaba yu adu Singzamai Police ki SDPO amadi OC na luchingba team amana fagat kibani fagalaba yu sing adu lambi da haidoktuna manghankre hairi Hauzik sanabagi pawda Taragamathoi Suba Governors Cup State Level Fencing Championship ta Affiliated Unit Taragamari dagi Fencer Chahumga Kuntra Mangana Athoy Hen Tanari ngasi sanakiba Senior Men's ki EP da MPSC gi S Jantana Gold Medal aduga OLA gi KSS Roshan na Silver Medal laukre foil gi event ta Upagi O Chinglembana Gold Medal RSC gi L Thongambana Silver Medal fangkre Senior Women's EP gi event ta MPSC gi E Gitana Gold Medal Upagi H Lintoina Silver Medal laukre amaromda Sub Junior Girls ki foil da KHAC gi N Monana Gold Upagi L Bidya Lakshmi na Silver Medal fangkre Sub Junior Girls Shebridana Mishi Kholgi ke Jitmala Amadi Upagi L Ambikana Gold Medal Silver Medal lauba ngamkre Manipur Fencing Association ki bideng makhada Khumal Lampak Sai Special Area Games ki Indoor Stadium da thasi ki tang Taragamathoi dagi chatharakliba fencing championship asida nupa macha fencer chamaga humputraga manga amadi nupi macha fencer chamaga humfuna saruk yari Tara Suba Manipur State League Football Tournament ta Jomi Football Club Churchanpur mai pak ngasi sanaki ba tournament is ki league match amada Jomi Football Club Churchanpur amadi Southern Sporting Club Singzamai ani na akan bamong da lamba tonglaki ngasi sanaki ba match ta Jomi Football Club Churchanpur na Southern Sporting Club Singzamai bu panjel amasino da maiti ba pikebani Khumukcham Ingocha Singh Memorial Trust ki sentang makhada All Manipur Football Association sinduna Imphal gi mapal kangjebung da chatharakli ba league tournament asida team tragani thoina saruk yari hayeng ahan ba Lictor MPSC Imphal amadi USA Khuraiga Anishuba Lictor FC Jalen Sadar Hills amadi Neroka FC Sangakfam anina lamba tongnaragani Moirang Tem Ibobi Memorial First Division Football League ta Star Club Moirang Kampu mai pakre ngasidagi haukiba Football League asigi ahanba match ta Star Club Moirang Kampu na TYWO Takhelbu Panjel Mapan Sino da mai thiba pikibani Imphal East District Football Association asinduna Khetrigau gi ABA ground da chatharakliba First Division Football League asida team tragma thoina saruk yari Taraga Taruk Suba Saugaijam Birendra Singh Memorial Super Division Football League Tournament ta SKYC Sekmai MD YWC Malom ani mai pakre ngasi sanaki ba tournament asigi ahanba league ta SKYC Sekmai na KSC Nabulen bu Panjel Taruk Sino da mai thiba pikibani ani suba league na YWC Malom na DM Rao Sekmai bu Panjel ama Sino da mai thiba pi bangamkre Imphal West District Football Association asinduna Malom Tera khagi sanabung da pangthok leba Super Division League asida team 3 na saruk yari Tahasigi tara manga da sanagada ba tournament asigi aroiba league ta BMSC Taubungkhok amadi YTO Haino Khongnembi anina lamba tongnaragani Kuntaret Suba Senior State Level Archery Championship ki Indian round ki event ngasidagi sanaba hokre Manipur Archery Association asinduna Khobal Lampak Sports Complex da chathariba championship asigi ngasi sanakiba Indian round women's individual da YAC gi P Sonia na ahanba position FAC gi K Puspabati na anishuba position aduga Sika gi CH Devia na ahumsuba position takre amarom da Indian round man individual dana Sika gi N Arjun na ahanba position Itaki O Prem na anishuba aduga Sika gi TH Langamba na ahumsuba position takre Manipur Archery Association asinduna chathariba championship asida affiliated unit traga nithoi dagi nupa archer humputaraga humdoi amadi nupi archer kunthra manga na championship asida atoi hen tanari championship asi tha asigi tang traga mari fauba chathakani Chess Boxing Association of Manipur na sinduna ngasidagi nupa macha amadi nupi macha ge first state level sub juniors and junior chess boxing championship haudokre Khumal Lampak boxing ring da thasi gi tarang manga fawa chathagada championship asi haudopagi thoramda Thobal district ki district and session judge Shalam Imocha Singh na saruk yaki championship asi da sanore marfu manga na chess amadi boxing masana da athoi hen tanagani Kunmari Suba Manipur Civil Service Tennis Championship ki man singles ki title police ki and permit na lawkre Manipur Civil Service Tennis Association sinduna Lamfelpat ki officer club ta chatharakliba championship asigi men's open singles ki final match ta N Premjit na L Jiten bu maithiba piduna men's single ki title asi lawkhibani men's open doubles ki final da police ki
L Jiten amadi N Premjit ki Jurana PhD ki H Ibotombi amadi N Dilip ki Jurabu maithiba piduna men's doubles ki title lobangam ki team event ki final match ta PhD na medical bu maithiba piduna team event ki winner oikre. DFA Thobal na Sinduna Herok Playground na Chathariba L Ibetombi Memorial Super Division Football League Tournament ki winner Hisu Thobal na oikre. Ngasi sanakiba match adu da Hisu Thobal na Hida Lilongbu goal mari anida maithiba piduna winner oikibani. Development and Peace Organization Yai School na Sinduna Ahanba Mahiroi Singhi Oiba Painting Competition ama pangthokre. Yai School Chinga Kham Leirakta Leiba Chanam Kulachandragi Sanglen da pangthokiba competition aduda punna Mahiroi Chamaga kun henbana saruk yaki. Category ahum thongna khaidoktuna pangthokiba competition aduda Mahiroi Singna competitive awareness lahenba amadi Mahiroi Singhi haithoi singthoiba uthoknaba tanja ama pibani haina Development and Peace Organization Yai School gi Secretary Dr. Laishram Kapilna foundorki. और अब द बुलेटिन असगी हेडलाइंस अमहना मयाम द थमजगे देशम न इंडिया गवर्नमेंट न बांग्लादेश अमसुंग पाकिस्तान की माइनॉरिटी कम्युनिटी सिंग द सिटीजनशिप पीबद यामना कन्न यानिंगदब फोंदोक्रे मणिपुर द लेरिब फुरुक खुदिंगमक न असेंबली न पास तौकिबा ILPS की बिल अहुम की मतंग द पुन्न खंगिनब तंगाई पदे हाइन JCLPS न फोंदोक्रे अमसुंग मिचम चामग सुपना निपान की पुंसी मांग की नुमित पु निंगसिंगदुना ngasisu lamdam asigi kuki jaba mafam sinba thungna kuki black day haina palan thoram pangthokre matang swai sida bulletin asi loisinjare manipuram sung malengi tungan tungan ba mafam da thokliba e pauk singi dabang impact news pumit eng ta dun lebio